Kurumzari, meaning Tavis Mutaran Ochari, a similar Papauda. Glasgow Commonwealth Games medal Laura Krabat, Sadita, Mirabai, Sanjita, Amasung, Lysum Devendro, Airport, Miam Taram Okre. Mapuma Papau Pisari. Handak Scotland Gate Glasgow the Pangtokiba Kunsuba Commonwealth Games weightlifting Masana da gold medal Laura Kraba, K. Sanjita, silver medal Laura Kraba, Mirabai Chenu, boxing Masana da silver medal Laura Kraba, Lysum Sarita Amasung, Lysum Devendro Ngasi Infal the Halakre, Makoi Marina, Delhi Dagi Infal Airport Tungabada, Manipur Weightlifting Association, Manipur Boxing Association, Imumanung Amadi, Sanababu Tawaya, Wamiukana Harautam Okre, gold medal Laura Krabi, K. Sanjitana, Asian Games the Su gold medal Dauba Ngamna Bakana Honagani, Manipur government na Sanare Simbupuning Toga Piduna Selgi Mana Lautokibat Nungaiba Fawi, Tungkoina Sanabang Ngamnaba Sakagi Tabak Amasu Pianingi Fundoki. Aina country ala na yang parang pawe malam dia aku itu state dia mati Manipur kita magdaina hanba to kuda hanba ko law dia itu ai potong da na suwa na pangaga ai live da ai kuji ai pusida ai nakshitaro bana dia ai maram matung da sumayam lai kuji sang yam sabai olympic so mo sana ge khale tu to ba unga bira dia china haram wal tingi oina di select tawre ai ma ba Boxing silver medal Laura Krabi, Lysum Saritana, Angang Yaubadagi Chahi Ani Lebraba Matunda, Amuk Sanaduna, silver medal from Bangambasi, Yamna Nuai, final match Adu, semi final Sanarba Matung, Hek, Nongan Baga Amuk Sanabana, Hakshang Potana Bagimatam, Fango Dabamadi, Yet Tangba Kutki, ligament Tatpana, Kana Sanabangam, Dabadagi, final da Mighty Hobagi, Maramni, Asian Games Kidamag Kut Layang Bugaloina, gold medal Lonanabakan Honagani, Mamangi Olympic Games da Yaw Fango Dabagi, Nuai Tabakaya Lake, Adabu Chahi Anigi Matunda, medal Lobangamba Asi, Manipur Miam, Police Department, Amasung Mahaki Mapurebana, Sagot Pibadagi, Mai Papangambani, English and Tarataruta Pangtoga River Olympic Games da Su, medal Lobangamanabakan Honagani, Haiki. They are Mamang Olympic Channel, Hong the Bagi Tamoy, no I have my family, I do 2016. I double palm. When I do not big rechargeable to my son of a lag. I charge now, I put the lack and they shall come there. Hawaii, I told you. I do so I know Sakibadom, Anunda, I do a ma'am among them. I do I see a Halabang Bagi. Tona ladies and my Manipumia, my am neighbor, Superman. I was supported with a Mayam do aduna si ay namu ang tangdi ay ngambre yang gi hana mayam na engon da pigi ba asiba mayam do adu do ang tangdi proof to ngambre yang gi khalago ay amu halakhi. Senior Citizen for Society Manipur Nasinuna prospect of ILP system in Manipur Habasida panel discussion ama Soibam Nakai Teleba Babina Diagnostic Center ge conference hall the Pangthokre Haudopagi Tharonda Guwahati High Court ki Thabak Potharaba Chief Justice Rajkumar Manisana Senior Citizen ge Vice President Lysum Lalit Coordinator Dr. M. Nara, Hana Minister Oramba R.V. Minting, Professor Janat Khan Susarwiyaki, Kanana Nabasita Tungamba Political Party Gibius in Susarwiyaki, Dr. M. Narana, Ekoina Mamangi Puari Nenaraga Tungi Lambiama, Semba Matautari, Manipur Miam na Horoliba ILP gi iho asida tumina lesson ba yaraktre democracy sa palebakta ayon asi batamatam gi semdo ko matautai Manipur Miam na pamliba si ILP chanabaduni haiki Ano legislation namagi tangay fadabadu lae aduragadi constitution gi leiri provision kaya loina na ikhoina darkar oiriba masiga janana karom da karmaina ain system badagi haibasidi mi amakaki mathawnati. It is the collective responsibility. It is the consciousness of the people. Leiriba miyam sigi tangay fadana ikhoga janagadaba ain service. Journal Education Officer John Ford Bisnupur Nasinduna Innovation in Agriculture for a Sustainable Future Prospect and Challenge Sabihiramda Mayuri Singit Science Seminar Ama Oinam High School the Pangthokre Seminar Asida Mother's Pride Academy Bisnupurgi S. Jibahil Amasung Loyala School Bisnupurgi S.R. Irimin Chirubu State Level Science Seminar the Saruyananaba Kankre
Kaisampatagi malom faburi tidim na bipakthopagi thabak kumang chawsilam dabada Chief Minister na mari lenabe singda akanba instruction pi khibagi matung inna lambi sembagi thabak kangkakre ngasi electricity amadi PHED gi official sing nomaizing oirabasu thabak sukhi Manipur State Power Distribution Company Limited ki Deputy General Manager P Ibo Chobagi miye makhada ngarangdagi hauna ahing chupa electric post sing nauna yungduna sem sabagi thabak chathari PHED nasu pai fombagi thabak ngarangdagi haukre Chief Minister na mari lenabe singda akan bawa haiduna lambi ase athuba matamda loisinana balokot kiba thabapu maikai kayadagi Chief Minister bu thagatpa phungdongnarakli Lions and Lioness Club of Imphal amasung Langdum United Club na PHED ga khusamnaduna Langdum Water Supply Complex ta upambi chanirom thakre W Vaktaras na akoibagi fibam honglaliba asidagi kananaba pandamda khongthang asi lokhapani phungdokhi using yan me henmadagi climate hingal sabe hingal kuna simba phun musigi saruk khara tar sho khoina machine u tha bachina kitang or sho khogi pidwi khalasida maintenance awra khoina mateng pangjabani NBCA Kanglepak Youth Social Progressive IT Road nasu sadabung lampakta uchara sanirum thakre ward taruk leba gram panchayat asigi ahanba oina ward number 1 amsung 4 da u thabagi thabak pakatani lemau diba ward sing dasu mathang mathang u thana ba thorang leire haina pradhan ke somolata na phungdokhi kogi mahosagi oina leijaramba umang pamang kokthok umang wamang leramba du kokthok padagi kanana bagi damakta mahosagi aing asa kaidanna ba khoin orang si sathajabani Jangangai Gram Panchayat ke ward taragi akoibada panchayat asigi pradhan Laistram Ongbi Roma Lemena lujingduna uchara lising amarom thakre tharomasida Gram Panchayat asigi manungda leba ward member club organization amadi water supply sanitation committee gi mil singsu sarya ke pradhan N Roma Lemena miyoibana hingbada upal singa tatna thanaba yadaba madi adu nomo gi mangsilaliba asidagi umang wamang kandaba yade haiba pandamda u thabani phungdokhi taibang mioi bagi oina u haibasi aikoiga sagonaraga chattaba yadaba maram oibana aikoi madugi yengaga uzarasi aikoi thadaba yade mayam punna kano tokminadaba yade haidana aikoi sigi pandamda kun uzarasi thanaba honajabani Security Force na Koirangai Bazar gi checkpost ta frisking tawbada Wangjingdagi Rajkumar Sonamani J94 apobagi ming kheda kauba pripak program ama fare haribasi lubasiga karigumba mari amata leinade haina senior publicity officer melagi charol amana singdorali ikui jingei da ILP gi ihauda executive committee gi thakta yawi hariba advocate Pukramam Arjun kauba amasu state police na pripak program member ni sel khaibada fare haikiba asi advocate P Arjun gumba lebak miyam gi thabak toriba intellectual marebak ningba ai basing college university ge oja singsu fazinduna prepak pro ontoka dawdibra hangli asigumba maram chadaba state police gi thawong asi ikainingai ni hairi Best of Amik Inisini Taramari gi preliminary round lamyamba sangne da pangthokre tongan ba district sindagi khangalakpa saisakpi kontratare na final round changnana bagi damak athoi han taraki jury oina sangnaraba musician W Samson G Surchandra amasung Devenjit oiki Afaba film ama puthokpada kathopaga loinana honaba changi haina film maker P Profulo na phungdokre nongthombam film and music ki manga amasung taruk shuba production oina puthokadaba Manipur digital film Janu IPS amadi Leipur gi Khuman Lampak Youth Hostel gi conference hall da pangthokhi ba yafa thoni thoramda wafamasi mana phungdokhi bani thoramasi da film forum Manipur gi chairman Surjakant Sharma director Prakash producer EMK Jensu Sarukya ke film ani asida Gokul Biju Ratan Laini chungba artist na Sarukya gani film anima ki producer na Linthoi Chanu story amasung director na Sanatoni P Profulo na makataraduna film ama puthokpada honabakan batai lamdamasida hauji filmmaker kaya thoroliba asi puning thoganingai ni phungdokhi film ama natra karigumba artificials di yawa hepsi ai wanda dedication nama darkar without dedication sumira yawa atang film risana base magi dedication man pancham mau du yaw gadi ma han gineba kana gumba koi ki editor bana maunda koi di samna hai da magi phabam kunjia set ta editing format le ta tan magi na editing to base me yawa like that adamai to kana sigi masih pajari macam apa ni venture 5-6 saja lah kan dengan visual film dah kong thanjal kini nak kembali ke waktu si yang mai wafam ni Maruba Paumukana Bizari
Glasgow Commonwealth Games ta medal lawrakraba Sarita Mirabai Sanjita amasung Laisram Devendro airport ta miyamna taramna okre. Miyang tabiribiswa mukhana khurumjari.